ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯃ ꯀꯩꯅꯥꯒꯤ ꯕꯣꯔ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯅꯦ ꯑꯗꯨꯅ "ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ꯫ ꯑꯗꯣ ꯀꯩꯅꯣꯝꯇꯗꯤ ꯂꯩꯔꯒ ꯆꯥꯕ ꯍꯧꯗꯅ ꯉꯥꯏꯕ ꯋꯥꯗ꯭ꯔꯣ?" ꯊꯣꯏꯅ ꯅꯣꯛꯂꯒ "ꯏꯅꯦꯒꯤ ꯄꯣꯠ ꯁꯤꯠꯅꯅꯕ ꯍꯧꯔꯛꯑꯕ꯭ꯔꯥ? "ꯑꯣ ꯀꯩꯁꯨ ꯋꯥꯗꯤꯌꯦ꯫ "ꯏꯍꯦ, ꯅꯣꯏ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦꯍꯦ꯫ ꯑꯩꯒꯤꯗꯤꯅꯦ, ꯁꯦ ꯁꯤꯠꯄ ꯁꯤꯠꯇꯕꯒꯤ ꯀꯩꯁꯨ ꯋꯥ ꯂꯩꯇꯦꯗ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯣ ꯀꯨꯏꯔꯨꯏ, ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯔꯒ ꯂꯥꯛꯇ꯭ꯔꯒꯗꯤꯅꯦ ꯈꯔ ꯈꯔ ꯆꯥꯕ ꯍꯧꯔꯒꯦ꯫ ꯑꯃꯗꯣ ꯃꯀꯣꯛ ꯈꯔ ꯆꯥꯛꯄꯅꯤ, ꯃꯥ ꯌꯥꯎꯗꯅ ꯆꯥꯕ ꯍꯧꯔꯝꯃꯦ ꯀꯥꯏꯅ ꯍꯦꯛꯇ ꯋꯥꯔꯧꯈꯤꯗꯣꯏꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯋꯥꯔꯧ ꯄꯨꯛꯂꯧ ꯆꯥꯎꯕ ꯄꯥꯈꯪꯁꯦ ꯂꯣꯏꯅꯕ ꯌꯥꯝꯅ ꯋꯥꯕꯅꯤꯀꯣ." ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯈꯪꯗꯦꯗ ꯏꯅꯦ, ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯃꯟꯕꯒꯤꯔ ꯀꯩꯅꯣ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯁꯤ꯫ ꯃꯥꯅ ꯇꯧꯔꯛꯄ ꯑꯐꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯈꯟꯕꯒꯤꯔ?" ꯊꯣꯏꯅ "ꯌꯥꯔꯦ, ꯍꯦꯟꯃꯟꯈ꯭ꯔꯦ. ꯅꯨꯡꯁꯤꯕꯁꯦ ꯑꯩꯅꯦ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯧꯐꯝ ꯈꯪꯗꯅ ꯊꯣꯏꯒꯤ ꯃꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯒ "ꯑꯌꯥ, ꯊꯣꯏ ꯂꯥꯛ ꯃꯥꯜꯂꯦ. ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯦ ꯑꯝꯇ ꯌꯦꯡꯉꯨꯕ, ꯑꯩ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦꯕ." "ꯍꯦ, ꯀꯩꯅꯣ? ꯉꯁꯥꯏꯈꯩꯗꯤ ꯅꯋꯥ ꯂꯥꯛꯇ꯭ꯔꯦꯅ ꯅꯌꯥ ꯍꯦꯛ ꯍꯤꯒꯠꯇꯅ ꯂꯩꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯑꯀꯥꯟꯁꯤꯗ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ." ꯂꯩꯃ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯔꯒ "ꯃꯤ ꯄꯥꯈꯠꯄꯁꯤꯕꯨ ꯑꯩꯅꯔꯣ ꯁꯤꯕꯣ?" ꯃꯅꯦꯗꯨꯅ ꯅꯣꯛꯂꯒ "ꯍꯩ ꯊꯣꯏ, ꯆꯩꯕꯤꯔꯨꯅꯨ. ꯃꯥꯒꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯗꯕꯅꯤꯀꯣ, ꯍꯦꯛꯇ ꯏꯀꯥꯏꯔꯤꯅꯤ꯫ ꯑꯗꯣ ꯑꯁꯦꯡꯕꯗꯤꯅꯦ ꯏꯀꯥꯏꯕ ꯅꯠꯇꯦꯀꯣ ꯂꯩꯃ, ꯃꯗꯣ ꯑꯣꯏꯅꯕ ꯀꯧꯏꯀꯣ." ꯂꯩꯃ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯁꯦꯝꯖꯤꯜꯂꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯦꯝꯅ ꯂꯦꯞꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯅꯤ ꯈꯟꯕꯗ ꯈꯧꯔꯥꯡꯅ ꯌꯦꯡꯖꯔꯤ꯫ ꯊꯣꯏꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ "ꯄꯨꯛꯅꯤꯡꯗꯣ ꯇꯞꯊꯧ ꯏꯕꯦꯝꯃ, ꯂꯥꯛꯏꯁꯦ ꯅꯈꯣꯏꯒꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕꯅꯤ." ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯕ ꯍꯧꯏ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯈꯤꯗꯨꯅ꯫ ꯃꯥꯅ ꯂꯨꯅ ꯈꯟꯖꯔꯤꯕ, ꯃꯥꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯒꯤ ꯗꯥꯃꯅꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯁꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠꯂꯛꯏ꯫ ꯍꯪꯂꯛꯏ ꯊꯃꯣꯏꯗ ꯆꯤꯡꯅꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯃꯅꯤ ꯅꯨꯄꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯒ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯨꯡꯉꯥꯏꯔꯤꯀꯣ ꯂꯩꯃ?" ꯋꯥꯍꯪ ꯑꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯍꯜꯂꯦ꯫ ꯅꯛꯁꯤꯟꯅꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯄꯨꯟꯈꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯁꯛꯈꯪꯗꯕ, ꯇꯣꯏꯅ ꯂꯣꯏꯅꯗꯕ ꯑꯃꯒꯤ ꯃꯇꯧ ꯎꯠꯂꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯂꯩꯃ ꯃꯣꯃꯣꯟ ꯈꯖꯤꯛ ꯇꯧꯔꯒ "ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯗꯥꯃꯅꯤ." "ꯂꯥꯏꯖꯥ, ꯇꯨ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕ ꯂꯩꯃ ꯍꯥꯏꯕꯗꯣ." "ꯑꯣ, ꯂꯩꯃ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯌꯦ. ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯕꯅꯦ. ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯁꯤꯡꯈꯤꯗꯣꯏꯅꯤ. ꯑꯗꯣ ꯈꯪꯅꯁꯦ ꯌꯥꯏꯀꯣ, ꯑꯩꯒꯤꯅ ꯂꯥꯏꯖꯥ." "ꯑꯣ ꯌꯥꯏ, ꯃꯤꯡ ꯍꯦꯛꯇ ꯀꯧꯔꯒꯦ. ꯆꯍꯤ ꯂꯦꯡꯒꯥꯁꯨ ꯑꯗꯨꯝ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ." "ꯑꯩꯅ ꯍꯜꯂꯝꯒꯅꯤꯗ. ꯅꯣꯏ ꯗꯥꯃꯅꯤꯅ ꯍꯥꯏꯕꯗꯗꯤ ꯅꯪꯗꯤ ꯑꯉꯥꯡꯅꯦ ꯍꯥꯏ. ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯃꯥꯟꯕꯒꯤꯅꯤ. ꯇꯁꯦꯡꯅꯗꯤ ꯑꯩꯁꯦ ꯅꯣꯏ ꯗꯥꯃꯅꯤꯒꯤ ꯂꯦꯡꯒꯥꯅꯤ." ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯣ, ꯑꯗꯨꯗꯤ ꯏꯆꯦ ꯂꯥꯏꯖꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ." ꯃꯅꯤꯅ ꯂꯥꯏꯖꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ "ꯂꯩꯃ, ꯃꯥꯁꯦ ꯅꯪꯒꯤꯗꯤ ꯅꯅꯝꯃ ꯑꯣꯏꯗꯣꯏꯅꯤ. ꯈꯪꯅꯧꯀꯣ, ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯏꯉꯛ ꯉꯛꯅ ꯃꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯉꯣꯟꯗ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯕ ꯃꯍꯥꯛꯅ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯗꯨ ꯇꯥꯕꯗ ꯇꯥꯔꯛꯂꯣꯏꯒꯦ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯆꯦꯟꯊꯔꯛꯇꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯊꯣꯏꯅ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫
ꯂꯩꯃ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯗꯥꯃꯅꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯑꯁꯨꯛ ꯃꯁꯛ ꯐꯖꯕꯤ ꯏꯅꯝꯃ ꯑꯃ ꯐꯪꯕꯗꯤ ꯂꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯕꯅꯤ ꯃꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯦ ꯂꯩꯃ ꯅꯅꯝꯃ ꯑꯣꯏꯗꯣꯏꯅꯤ ꯃꯕꯨꯛ ꯈꯨꯐ ꯑꯃꯅꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ ꯆꯤꯡꯃꯨꯛꯅ ꯄꯩꯔꯒ ꯂꯩ ꯃꯥ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥ ꯑꯩ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯂꯩꯃ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯑꯐꯕ ꯊꯕꯛꯇꯤ ꯊꯤꯟꯊꯕ ꯀꯥꯟꯅꯗꯦ ꯗꯥꯃꯅꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯕꯤꯌꯨ ꯃꯅꯤꯅ ꯉꯛꯅ ꯂꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯄꯤ ꯏꯔꯥꯁꯨ ꯆꯦꯟꯕꯒꯨꯝꯅ ꯇꯧꯏ ꯅꯃꯥꯏꯒꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯅꯈꯣꯟꯁꯨ ꯏꯁꯦꯡ ꯁꯦꯡꯗꯦ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯈꯅꯥꯎ ꯈꯔ ꯅꯥꯕ ꯏꯁꯥꯁꯨ ꯁꯥꯕꯨꯡ ꯇꯧꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯆꯠꯂꯝꯃꯒꯦ ꯀꯩꯅꯣꯃꯗꯤ ꯆꯥꯃꯤꯟꯅꯁꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯉꯝꯂꯣꯏꯗꯣꯔꯤ ꯁꯥꯎꯅꯨꯀꯣ ꯗꯥꯃꯅꯤ ꯏꯅꯝꯃ ꯂꯥꯏꯖꯥ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯆꯦꯟꯆꯠ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯅ ꯈꯥꯡꯂꯒ ꯊꯣꯏ ꯉꯥꯏꯈꯣ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟꯁꯦ ꯄꯨꯈꯣ ꯅꯈꯣꯏ ꯑꯅꯤ ꯉꯟꯇꯥꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯔꯇꯣꯟ ꯑꯅꯤꯈꯛ ꯑꯗꯨ ꯊꯣꯏꯗ ꯄꯤꯔꯛꯂꯒ ꯑꯃꯅ ꯅꯪꯒꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯂꯩꯃꯒꯤꯅꯤ ꯅꯪꯅ ꯈꯔ ꯄꯤꯕꯤꯈꯣꯀꯣ ꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯞꯊꯔꯒ ꯕꯥꯔꯇꯣꯟ ꯑꯗꯨ ꯍꯟꯗꯨꯅ ꯃꯅꯤꯗ ꯄꯤꯁꯤꯜꯂꯛꯂꯒ ꯗꯥꯃꯅꯤ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯍꯟꯊꯅꯁꯨ ꯎꯕꯤꯒꯅꯨ ꯂꯥꯏꯔꯖꯔꯕꯁꯨ ꯏꯊꯥ ꯂꯩꯃꯃꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯤ ꯁꯪꯁꯥꯔ ꯑꯁꯤꯗꯁꯨ ꯐꯪꯂꯣꯏ ꯑꯇꯥꯡꯕꯅꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅꯤ ꯍꯥꯏꯕꯗ ꯆꯥꯡꯗꯝꯅꯐꯝ ꯂꯩꯔꯣꯏ ꯑꯁꯨꯛ ꯊꯃꯣꯏ ꯆꯥꯎꯕꯤ ꯑꯃ ꯐꯪꯖꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯕꯒꯨꯝꯕꯅꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯗꯥꯃꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯁꯤꯡꯉꯣ ꯍꯥꯏꯔꯕꯁꯨ ꯁꯤꯡꯖꯔꯒꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯅꯆꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯦ ꯈꯜꯂꯛꯀꯅꯨ ꯄꯥꯞ ꯆꯦꯟꯒꯅꯤ ꯑꯗꯨꯛ ꯊꯃꯣꯏ ꯌꯥꯎꯗꯕꯁꯨ ꯁꯥꯒꯅꯨ ꯁꯦꯜꯗ ꯆꯣꯞꯄ ꯃꯤ ꯑꯩ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯇꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯧꯕ ꯌꯥꯔꯣꯏ ꯀꯥꯏꯍꯧꯕꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗꯨ ꯂꯩꯃꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯂꯥꯏꯖꯃꯅꯤꯗ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯃꯅꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯃꯍꯥꯛꯇ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯗꯨꯅ ꯀꯔꯤꯅꯣ ꯃꯅꯤ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯂꯥꯏꯖꯒꯤ ꯃꯁꯝ ꯃꯔꯨ ꯑꯃ ꯑꯅꯤ ꯅꯥꯄꯗ ꯌꯦꯞꯁꯤꯟꯕꯤꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯕꯨꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯜ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯅꯤ ꯀꯨꯏꯅ ꯊꯦꯡꯅꯗꯕꯒꯤ ꯁꯨꯝ ꯑꯣꯏꯅꯗꯨꯅ ꯉꯥꯡꯖꯔꯤꯅꯤ ꯑꯣ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯌꯥꯝ ꯐꯖꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯁꯝꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯍꯜꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯅꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯆꯥ ꯂꯩꯃꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯕ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯍꯔꯥꯎꯅ ꯉꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯃꯅꯤꯁꯤꯅ ꯑꯩ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦꯅꯦꯍꯦ ꯉꯛꯇꯤ ꯉꯛꯏꯗ ꯏꯆꯝꯗꯤ ꯆꯝꯖꯕꯅꯤ ꯋꯥꯉꯥꯡ ꯅꯨꯡꯁꯤ ꯈꯜꯂꯨꯔꯤꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯂꯥꯜꯂꯝꯂꯦꯗꯅ ꯂꯩꯃꯒꯤ ꯃꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯣꯝꯗ ꯊꯣꯏꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯂꯩꯃ ꯀꯩꯅꯣ ꯅꯪꯅ ꯂꯣꯈꯥꯇꯝꯅ ꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯤꯗꯨꯕꯣ ꯑꯗꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤ ꯏꯇꯥꯗꯤꯅꯦ ꯊꯧꯅꯥ ꯐꯕꯤꯅꯤ ꯊꯧꯅꯥ ꯐꯕꯤ ꯂꯩꯃꯅ ꯑꯁꯨꯝꯅ ꯄꯥꯡꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ ꯁꯦ ꯑꯝꯇ ꯇꯞꯊꯧ ꯍꯥꯏꯕ ꯂꯩꯃ ꯀꯞꯂꯒ ꯊꯣꯏ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯩꯕꯨ ꯈꯪꯗꯕ ꯑꯃꯒꯤ ꯃꯇꯧ ꯎꯠꯂꯛꯄ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯁꯤꯅꯤꯡꯕ ꯐꯥꯎꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯊꯣꯏꯅ ꯂꯩꯃꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯇꯞꯅ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯁꯦꯜꯗ ꯉꯥꯎꯗꯕꯕꯨ ꯀꯅꯥ ꯂꯩꯒꯦ ꯁꯦꯜꯗ ꯉꯥꯎꯕ ꯃꯍꯥꯛꯀꯤꯁꯨ ꯅꯣꯡꯃ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯣ ꯏꯇꯥꯒꯤꯕꯨ ꯀꯩ ꯋꯥꯠꯀꯦ ꯅꯨꯄꯤꯗꯨꯅ ꯍꯦꯟꯈꯤꯕ ꯍꯥꯏꯕꯕꯨ ꯂꯟ ꯊꯨꯝꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯁꯦ ꯑꯝꯇ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯪꯅ ꯁꯣꯝꯗ ꯀꯞꯇꯅ ꯂꯥꯎꯗꯅ ꯂꯩꯔꯒ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯋꯥꯔꯒ ꯃꯥꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯇꯅ ꯅꯨꯄꯤꯗꯨꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯈꯤꯅꯤꯌꯦ
ꯋꯥꯖꯕꯅ ꯅꯪ ꯅꯊꯟꯇ ꯀꯅꯥꯝꯇꯅ ꯈꯪꯕꯤꯔꯣꯏ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯌꯥꯖꯒꯅꯨ ꯃꯥꯅ ꯀꯔꯤ ꯍꯦꯟꯒꯦ ꯊꯣꯏ ꯑꯩ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯋꯥꯈꯜꯁꯤꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯥ ꯑꯩ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯉꯁꯤꯁꯦ ꯃꯥꯅ ꯑꯩꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯊꯥꯔꯛꯄꯗꯒꯤ ꯑꯩ ꯍꯔꯥꯎꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯀꯩꯅꯣ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯨꯕꯨ ꯊꯣꯏ ꯁꯤꯕꯨ ꯌꯥꯕ꯭ꯔꯕ ꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯂꯩꯃ ꯌꯥꯔꯤꯁꯤꯗꯣ ꯃꯥꯒꯤꯁꯨ ꯀꯔꯤꯅꯣ ꯑꯅꯤꯡꯕ ꯑꯃ ꯂꯩꯗꯨꯅ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯑꯝꯇ ꯂꯩꯇꯦ ꯃꯥꯅ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯅꯤ ꯃꯤ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯁꯦ ꯐꯠꯇꯕ ꯑꯃ ꯆꯠꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛ ꯅꯣꯛꯀꯗꯕꯅꯤ ꯂꯩꯃꯤꯟꯅꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯁꯦ ꯈꯪꯍꯧꯕꯗꯨꯅ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯅ ꯂꯥꯞꯊꯣꯛꯆꯔꯤꯕꯅꯤ ꯁꯦ ꯌꯥꯝ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯗꯤ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯕꯒꯤ ꯂꯝꯆꯠ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯜꯂꯨꯏ ꯅꯨꯡꯁꯤꯅꯔꯒꯕꯨ ꯀꯔꯤꯒꯤ ꯀꯥꯏꯅꯕꯗ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯀꯞꯂꯣꯏ ꯍꯔꯥꯎꯅ ꯅꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯣꯏ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯑꯩꯅ ꯈꯪꯗꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕꯒꯤ ꯑꯣꯏꯔꯝꯂꯦ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯗꯁꯨ ꯅꯨꯡꯁꯤ ꯆꯩꯅꯥ ꯑꯗꯨ ꯐꯪꯉꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯣꯏ ꯆꯍꯤ 7 ꯃꯥꯒ ꯂꯣꯏꯅꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯍꯔꯥꯎꯅ ꯁꯥꯟꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯁꯦ ꯀꯝꯗꯧꯅ ꯀꯣꯛꯀꯗꯕꯅꯣ ꯑꯩ ꯈꯜꯂꯨꯕꯗ ꯃꯝꯃꯦ ꯊꯣꯏ ꯂꯩꯃ ꯅꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯁꯦ ꯂꯝꯕꯤꯁꯤꯗꯅꯦ ꯑꯎꯕ ꯃꯤꯅ ꯎꯔꯒ ꯐꯖꯔꯔꯣꯏ ꯀꯥꯟꯅꯗꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯦ ꯊꯥꯡꯖꯤꯜꯂꯨꯔꯕꯗꯤ ꯀꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯈꯔꯗꯤ ꯅꯪꯕꯅꯤ ꯑꯗꯣ ꯃꯁꯤꯗꯤ ꯇꯤꯡꯈꯪ ꯑꯃ ꯊꯦꯡꯅꯕꯗ ꯐꯨꯛꯇꯠꯂꯒ ꯍꯨꯟꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯑꯩꯅ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯊꯣꯏꯅ ꯂꯩꯃꯕꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯊꯣꯏꯅ ꯏꯅꯦ ꯂꯩꯃꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ ꯂꯩꯃꯒꯤ ꯃꯃꯥ ꯔꯥꯁꯤꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯊꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯔꯥꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗꯇ ꯎꯪꯂꯒ ꯂꯩ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯊꯕꯛꯇ ꯁꯨꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯒ ꯂꯩꯖꯕ ꯏꯆꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯐꯃꯨꯡ ꯃꯌꯥꯏꯗ ꯃꯁꯥ ꯇꯥꯁꯤꯜꯂꯒ ꯎꯪꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯕꯅꯤ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯅꯪ ꯂꯥꯛꯏꯀꯥꯟꯁꯤꯗꯅꯦ ꯈꯔ ꯊꯦꯝꯂꯝꯃꯤ ꯏꯃꯥ ꯏꯆꯥ ꯈꯛ ꯂꯩꯕꯁꯤꯗꯅꯦ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯔꯦꯅꯦ ꯏꯕꯦꯝꯃ ꯊꯣꯏꯅ ꯐꯦꯠ ꯇꯧꯔꯒ ꯏꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯊꯣꯏ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯜꯂꯒ ꯐꯒꯗꯕꯅꯤ ꯀꯩ ꯀꯥꯟꯅꯕ ꯎꯪꯉꯤꯅꯣ ꯃꯥꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯤ ꯏꯔꯥ ꯏꯊꯥꯡ ꯊꯥꯡꯂꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯊꯣꯏ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨ ꯅꯥꯀꯜꯗ ꯊꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯀꯌꯥꯝ ꯀꯨꯏꯅ ꯍꯨ ꯑꯣꯜꯂꯕ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯁꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯦ ꯍꯥꯏꯕꯅꯣꯕ ꯑꯩ ꯑꯣꯏꯅ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯍꯌꯦꯡꯈꯩ ꯂꯥꯛꯑꯔꯣꯏ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯈꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯔꯤꯕ ꯅꯇꯥ ꯑꯩꯒꯤ ꯈꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯈꯜꯂꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯔꯛꯀꯗꯧꯔꯤ ꯂꯩꯃ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯅꯪ ꯑꯃ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯣꯏꯅ ꯄꯤꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯗꯅ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯏꯃꯥ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯤ ꯅꯪꯁꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯈꯔꯗꯤ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯕ ꯇꯥꯕꯅꯤ ꯈꯥꯡꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯆꯩꯅꯥꯁꯦ ꯊꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯥꯏꯗꯅꯣ ꯂꯩ ꯍꯦꯛꯎꯁꯦ ꯑꯋꯥꯡ ꯊꯪꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯥꯆꯣꯝ ꯁꯦꯝꯂꯒ ꯌꯣꯜꯂꯨꯁꯦꯕ ꯑꯁ ꯃꯤꯅ ꯁꯣꯝꯗ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯗꯅ ꯂꯩꯔꯤ ꯁꯤꯗꯦꯗ ꯈꯥꯛꯑꯦ ꯑꯗꯨꯒ ꯂꯩ ꯍꯦꯛꯎꯗꯣꯏꯕ ꯉꯝꯃꯔꯣꯏ ꯑꯩ ꯎꯃꯪꯗꯣ ꯎꯔꯒꯅꯦ ꯑꯩ ꯃꯥꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯀꯗꯕ ꯃꯥꯜꯂꯦ
ꯊꯣꯏꯅ ꯈꯪꯆꯤꯡ ꯆꯤꯡꯂꯒ ꯑꯁ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯆꯅꯤ ꯂꯥꯛꯑꯣꯕ ꯆꯠꯁꯦꯕ ꯑꯩ ꯏꯇꯣꯝꯇ ꯂꯩ ꯍꯥꯏꯕ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥꯅꯣꯝꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯪ ꯅꯤꯡꯉꯝꯍꯧꯔꯣꯏꯗ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ 이베마 ꯅꯪ ꯂꯩꯔꯤꯈꯩꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯀꯞꯄꯁꯨ ꯄꯦꯟꯅ ꯀꯞꯄ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪꯗꯅꯦ ꯀꯅꯥꯅꯣꯝꯅ ꯐꯥꯔꯒ ꯅꯝꯗꯅ ꯂꯧꯈ꯭ꯔꯒ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯊꯣꯏꯅ ꯀꯞꯁꯤꯟꯅꯔꯒ ꯑꯌꯥ ꯌꯥꯝ ꯐꯠꯇꯤꯌꯦ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯒ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ 이북ꯁꯦ ꯐꯠꯇꯤ ꯌꯦꯡꯖꯧꯇꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯅꯥꯜꯂꯛꯏ ꯊꯣꯏꯅ ꯌꯥꯔꯦ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦꯍꯦ ꯀꯩꯕꯨ ꯑꯃꯨꯛ ꯀꯦꯔꯨꯗꯣꯏꯅꯣ ꯍꯣ ꯑꯩꯉꯣꯟꯗ ꯉꯥꯎꯕꯤꯒꯗꯧꯕ ꯃꯍꯥꯛ ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯀꯦꯕ ꯇꯣꯛꯂꯒꯦ ꯆꯝꯅ ꯆꯝꯐꯨꯠꯀꯨꯝꯅ ꯑꯗꯨꯝ ꯍꯤꯡꯖꯔꯒꯦ ꯍꯣ ꯁꯅꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗ ꯊꯦꯡꯅꯗꯣꯏꯁꯤꯗ ꯑꯃꯅꯤ ꯈꯛꯇ ꯅꯠꯇꯕꯗꯣ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯀꯦꯁꯤꯟꯕꯤꯔꯛꯑꯣ ꯌꯥꯝꯅ ꯅꯠꯇ꯭ꯔꯕꯁꯨ ꯆꯠꯂꯣ ꯐꯤ ꯍꯣꯡꯗꯣꯔꯛꯑꯣ ꯆꯝꯃꯜꯂꯦꯕ ꯈꯔ ꯀꯦꯁꯤꯜꯂꯛꯑꯣꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯔꯥꯁꯤꯅ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ ꯊꯣꯏ ꯂꯩꯃꯗꯨꯕꯣ ꯏꯅꯦ ꯅꯆꯥ ꯑꯩ ꯂꯥꯛꯂꯒꯕꯨ ꯀꯔꯤꯒꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕ ꯉꯝꯃꯨꯗꯣꯏꯅꯣ ꯑꯩꯅ ꯅꯝꯗꯅꯅꯦ ꯂꯩ ꯍꯦꯛꯎꯁꯦ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩ ꯁꯤꯗꯣꯏꯅꯤꯅ ꯗꯞ ꯇꯧꯕꯗꯒꯤ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ ꯔꯥꯁꯤꯅ ꯅꯣꯛꯂꯒ ꯆꯦꯡ ꯑꯗꯨ ꯈꯩꯅ ꯈꯩꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯊꯣꯏ ꯅꯪꯁꯦ ꯐꯔꯦ ꯐꯔꯦ ꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯃꯇꯝ ꯐꯠꯇꯦ ꯅꯨꯄꯤ ꯅꯈꯣꯏ ꯅꯊꯟꯇꯅ ꯎꯃꯪ ꯑꯗꯨꯗ ꯂꯩ ꯍꯦꯛꯄ ꯆꯠꯂꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯂꯩꯃꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗ ꯊꯣꯛ ꯂꯥꯎꯅ ꯌꯣꯟꯊꯣꯛꯑꯝꯃꯒ ꯁꯦꯟꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒꯦꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯔꯥꯁꯤꯅ ꯅꯣꯛꯂꯒ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯃꯤꯍꯨꯟꯒꯥꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯑꯩꯈꯣꯏꯗꯗꯤ ꯐꯩꯗꯣ ꯐꯥꯒꯤ ꯃꯄꯤꯗꯤ ꯅꯒꯨꯟ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯤꯉꯣꯟꯗꯗꯤ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯇꯧꯔꯨꯅꯨꯀꯣ ꯃꯤꯃꯥꯡ ꯊꯣꯛꯇꯅ ꯂꯩꯁꯥꯕꯤ ꯆꯤꯟꯊꯤꯕꯤꯑꯅꯅꯦ ꯁꯦꯒꯥ ꯀꯥꯏꯅ ꯐꯥꯎꯈꯤꯅꯤ ꯂꯩꯃꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯐꯅꯦꯛ ꯑꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯊꯣꯏ ꯂꯥꯛꯑꯣ ꯆꯠꯁꯦ ꯇꯣ ꯁꯤ ꯑꯣꯏꯗꯤ ꯍꯦꯂꯣꯏ ꯃꯆꯥ ꯀꯥꯏꯗꯣ ꯃꯥꯜꯂꯦꯗꯅ ꯏꯅꯦ ꯌꯦꯡꯉꯨꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯕꯨ ꯄꯨꯜꯂꯗꯤ ꯀꯅꯥꯝꯇꯒ ꯂꯝꯕꯥ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯏꯅꯦꯒꯕꯨ ꯍꯦꯛ ꯄꯨꯜꯂꯗꯤ ꯐꯨꯗ꯭ꯔꯤ ꯍꯧꯗ꯭ꯔꯤꯠꯅꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯅꯆꯥ ꯌꯣꯛꯄꯁꯨ ꯍꯩꯇꯦ ꯏꯅꯦꯗꯤ ꯊꯣꯏ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤꯅꯦ ꯄꯥꯅꯕ ꯉꯝꯄꯣꯠ ꯅꯠꯇꯦꯗ ꯍꯣ ꯍꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ ꯔꯥꯁꯤꯅ ꯅꯣꯛꯂꯒ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯆꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯄꯥꯗꯨꯅ ꯍꯦꯛ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯅ ꯃꯃꯥ ꯃꯆꯥꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯦꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯍꯟꯅꯁꯨ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯍꯥꯏꯕꯗꯨꯅꯤ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯄꯅ ꯑꯅꯤꯗꯨ ꯎꯃꯪ ꯌꯧꯒꯗꯧꯔꯦ ꯊꯣꯡꯈꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯎꯃꯪ ꯑꯗꯨ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯊꯣꯏꯅ ꯍꯩꯃꯥ ꯂꯩꯃ ꯑꯩꯗꯤ ꯄꯨꯀꯥꯎ ꯀꯥꯎꯔꯦ ꯏꯆꯦ ꯊꯥꯔꯣꯒꯤ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤ ꯀꯨꯏꯔꯣꯏꯀꯣ ꯁꯤꯗ ꯉꯥꯛꯇꯪ ꯂꯦꯞꯄꯝꯃꯨ ꯑꯩ ꯆꯦꯜꯂꯒ ꯆꯠꯄꯤꯔꯨꯒꯦ ꯍꯣꯔꯦꯟ ꯏꯁꯧ ꯂꯥꯡꯈꯠꯂꯛꯑꯅꯤ ꯂꯩꯃꯅ ꯋꯥ ꯈꯨꯝꯕꯒ ꯅꯪꯍꯧꯗꯦ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯀꯧꯖꯦꯡ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯃꯗ ꯑꯃꯨꯛ ꯐꯟ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯈꯣꯡ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯑꯅꯣꯞꯄ ꯎ ꯌꯥꯎꯔꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯄꯥꯈꯠꯅ ꯂꯥꯎꯔꯒ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯂꯩꯃꯅ ꯀꯞꯂꯒ ꯈꯣꯡꯁꯤꯁꯨ ꯈꯦꯊꯠꯂꯤꯅꯤ ꯏꯁꯨ ꯊꯣꯛꯏ ꯑꯩꯕꯨ ꯁꯤꯗ꯭ꯔꯤꯕ꯭ꯔꯣ ꯇꯧꯏꯁꯤꯕꯣ ꯑꯁ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗꯒꯤ ꯍꯦꯟꯅ ꯋꯥꯏ ꯃꯁꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄ ꯑꯗꯨꯗ ꯐꯠ ꯂꯩꯊꯣꯛꯂꯨꯏ ꯎꯔꯛꯏ ꯃꯁꯥ ꯃꯎ ꯋꯥꯠꯇꯅ ꯐꯕ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯃ ꯃꯁꯥ ꯇꯅꯞ ꯇꯇꯥꯡꯄꯥꯛ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯃꯥꯒꯤ ꯑꯅꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯁꯣꯜꯂꯛꯏ ꯀꯩ ꯈꯨꯐꯖꯅꯣ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯏꯃꯤꯠꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯩꯃ ꯃꯁꯥꯗꯨ ꯃꯩꯅ ꯆꯤꯡꯕꯒꯨꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯉꯥꯎꯕ꯭ꯔꯥ ꯅꯪ ꯅꯨꯄꯥꯗꯨꯅ ꯋꯥꯍꯩ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯩꯃꯗ ꯌꯦꯡꯂꯛꯂꯒ ꯀꯩꯕꯣ
ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯅꯨꯡꯁꯤꯜꯂꯣ ꯍꯥꯏꯒꯦ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯍꯨꯜ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏꯅꯦ ꯅꯁꯛꯅꯤꯅ ꯏꯐ ꯐꯖꯔꯒ ꯐꯠꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯨꯔꯒ ꯂꯩꯃꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯃꯆꯤꯟ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯃꯦꯟꯁꯤꯜꯂꯒ ꯏꯀꯥꯏꯅ ꯀꯤꯔꯨꯞ ꯇꯧꯔꯒ ꯌꯦꯡꯂꯛꯏ नुपा अदुसु तिंगक तिंगक लेमदे येंगलई अदुगा लेमगी मतौ अदुदा अमुकसु नोकनिंगलुरा माली मचिन कांगलप नोकलगा तपना नखोंसे थोंखोंसिदा चपतुना लेरिसे लौथोकपिगे हाइना तौबनी अई फत्तबा मिओइ नति अदुना लावगन मीना सेरान तुरान खनखिनि लेमसु होई हाइबगुमना मचिन अदु खुमजिल्लगा मंगक अदु नमलई नुपा अदुना तपना लेमगी मखोंग अदु पाइरगा मवोंग येंगलदुना सतोकपिरमी मागी मख्वांग येबलिबा फी मचा अदु तंखाई ताना सेतलगा सोकलिबा लेमगी मखोंग अदुदा सोरना फुफु कांबिरगा येसिनबिरमी मतौ कया सिंग अदु उबदा लेमदी वानथगदौरे मागी अनाबा करिनु मसक खंखिद्रे माना हौजिक यामना खौरांगलिबा असि नुपा अदुगी दमक्तनी मिटकुप्तबा मखै येंगदगा लेख्रे नुपादुना नोकमी खुदकापे अनि अहुम कापलगा हेलोइ मानबी लोइ किसु तौररोइ अदो नंगबु कदाइदगिनो नखोंग थांदुना चटपा ngamloidaba oiradi ai thinbiramlage leimai thak thakatna yani thinbidrasu o adudi ningthijana yumda haloko mitto khare jeksina yengdaga chalo asi hairaga fuga hogatuna chatpa hawi adubu leimana nang hauraroi mata komna ngai kho dada ai chatpa ngamoi thinbiramo नुशीरबा खोंजल ददा हाइना कौरक्पा अदुदा नुपा अदुगी थमोय अदु करिगुंबा अमा फावरक्ली मरौ लेना लेमदा ngahak yengnamlaga hairei aina ngasai ngamladra hairakandana yani hakibadaine hojikna kaidoraba ngamdau malaga sum naba henjalaba adugini nupa aduna nokmi changsilaklaga leimabu lengon boi lakpai tawraga kadumda chatkani lambi daw aingoda yengaga adum leidubo aise khangbagira natraga kari maramgino laima ithak thakatna kashnateda nangse yamna amanba mi ama leiba adugini e kana maliba haidokpa yade ado dadagi mingbu kari kauge baikhomba kawi nangidi kari kauba aigibudi laima kawi ado dabai khomba haina hekta kauragi nangse kadaidagino nahan makhaidi ude akhoi lekagi macha sumande aidi arapa lebak amadagini pabungi marub amasida leiba aduna balakpani ada mafamse phajaman basida sum makhoi wari saringai da ngaha koi thokluge haidana thorakpani nangdu kudong thiba mataraga leiba manbaduda chensilakpa o adudi migi awaba yamna ubibanu patarine ko e tutu asigi lirak ani subase asida oidoini ko tanja aduda ahal miyai challaba amagi khonjelda ibunga paikhomba mamai fat laithorei mapabung samjai oirambaduda nofe tawraga babo loiraba samjai mayadu hi higatlaga makhoi anigi manaktamna changsilaklaga leimabu khongdagina ton phawba yenglaga machanupada michi thak thak khachilaga yai imaushidi mai tare he chanupa wado tabada leima amadi paikhomba ngakna yengnei aduga samjaida mukma milaw thoklaga yenglai paikhomba na samjagi makhut adu paiduna khara thaidoklaga kainu me babo as mathong murang khangdana wayo ngangi nangsidi samjaina nokfe tawna leima romda yenglaga karino napabung ingonda bu ikairiro leimati mathamoida haraubana loirabani mapal thongda angakpagi saktam utlabaso sonjai thamoida kainu mana yaya ningdabagi mata ulisina nate maisibu khangnaba nupiga leijalo he sor masinu pasitadi lehenbiramgano madi aiki khakta oihenbiu paikhombana tapna samjagi manakum mayada makhongse thongkhongdu puthaduna leirambadagi chatpa ngamdre haiduna mayum phawba thinbiramge tawban siran turan wayam ngangi khoi babungshidi mi angang si kairamani ibe magina kari ming kauba ipadi imong nupi oiraboi ningdana hairubani warogunu ko leima chimbaldadi momono isaude haibagum adugo thamoinungdadi mamoka hairakpaduda haraujabana loirabani paikhombana ija kaidana nangi yumsibo walibusidage leima makhutu thillaga tu asida lapu paring sangna haurise
ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯑꯒ ꯂꯩꯔꯦ ꯑꯣ ꯑꯗꯨꯗꯤ ꯂꯥꯞꯇ꯭ꯔꯦꯗꯅ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯂꯩꯃꯁꯦ ꯃꯌꯨꯝ ꯐꯥꯎꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯧ ꯅꯨꯄꯤ ꯐꯖꯅ ꯆꯠꯂꯣꯀꯣ ꯄꯥꯏꯈꯣꯝꯕꯅ ꯃꯄꯥꯗ ꯃꯃꯤꯠ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯄꯥꯕꯨꯡ ꯁꯝꯖꯥꯏꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ 이해 까오분이네 꼭시다 주르가 레이드나 이베마 아무것도 까오르래 사오봐야 되고 사오드다 바보 나 짜무 짜짜루키게 헐헐헐 온통나디 눅시레다 이자디 오이디 오이저닝크레다 바이콤바나 삼자이기 마콩 아두다 간나 가우실람나가 간티 톡범 마카이 칸에 잉람나가 레이무부 삼두나 보키라미 삼자이 마콩 아나바 마파도 파이라가 수가뚜나 ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯁꯣꯟꯖꯕꯁꯤ ꯐꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯁꯨꯃꯥꯏꯅ ꯃꯃꯥꯏꯁꯤ ꯁꯣꯟꯖꯅꯗꯅ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯏꯃꯤꯠꯁꯤꯗ ꯏꯃꯧꯒꯥꯗꯣ ꯎꯕ ꯐꯪꯉꯔꯣꯏ ꯇꯧꯔꯤꯁꯤ ꯑꯁ ꯁꯝꯖꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯉꯟꯇꯥꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯃꯥꯒꯤꯗꯃꯛ ꯏꯁꯣꯔꯅ ꯅꯨꯄꯤꯒ ꯑꯝꯇ ꯁꯦꯝꯕꯤꯔꯝꯗ꯭ꯔꯕꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯣꯏꯅ ꯑꯅꯧꯕꯤ ꯑꯃ ꯂꯧꯔꯣ ꯍꯥꯏꯔꯤꯖꯥꯠꯂꯥ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯅ ꯏꯆꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣꯗ ꯁꯤꯒꯤꯕꯨ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯉꯥꯡꯉꯤ ꯑꯣꯏꯔꯝꯅꯤ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯎꯕ ꯌꯥꯗꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯃꯥꯁꯨ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯩ ꯏꯇꯣꯝꯇ ꯅꯨꯄꯥꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨꯅꯤ नुपी याउदबसिदा नुपी अमता उबा याद्रबनी इबेमा इने इचे सिनाबो मुक्तोइबा मानदि नुसिजदना तौरिबा अदुबु मागे वाखल खंगदबा मीनदि नुपी चोपा ओइना खनबिदोइनी याम नुंगाइदौ माले नोइ पाबुंगसे इकुबोका ओइरदि नुंतिगी नोकपदा सकासे खंगफा फजरक्तौ माले वाखलदा खनबदो मक मचिंदा काउदना हाइदोक्लोइ अदुबु वाखल तारकपदा इकाइदुना सुम वारीबोबा पाइखोंबना मसी नुपीसिसु हेनबु हेनजले मयुम थिनबियोना हाइरगा अइबु मु फागेना माइ नुपा मु नमदना ओइगे हाइरक्तनानि मसकसिनि चमचमखै तौंगमबिम ओइरमदना अइबु चलहौबना फदु जालने लैमना ताद्रदुना कै हाइबनो दा पाइखोंबा ताद्रि कैसु नतेदा अदु नंग नयुमसु यौरबनिना थोंगालसिदगिदि तमतमना चंख्रोदना कैनो युमदा चंगागा चागा थको आइगे तेंपांगबिरगा लेमना चखिबदो इकाइजै हाइस अइना खनबदो सोइदना चुम अइ चलहौबना फदौ माले नंग साउनु अइ चलगे सिदगिदि नंगना तुमदा चंगजख्रोको असी हाइरमलगा पाइखोंबदो चेंचत तौरगा चटखिरमि लैमंगकना हैमा मता अमनिने ngaikhomeदा पाइखोंबा पाइखोंबा किरपना लैमरोमदा अमुक्तंग ओंथोक्तुना येंगलमलगा अदुमक चटख्रे लैमना कैनो मागी मवंगसिबो अइंगोंदा कीबगुमना तवे अइसिबो हिंचाबिनु उरजालो तंजादुदा थोइदु सोर थबे थबे होलगा कैनो इबेमा नंग थीबदा साले लेहेक बचसे ngakta ngairमोना हाइरगा नंगना ngai ngamda खै नयुम चलगा लेरमिनेबा अदो अइंगोंदा हाइरमदि फैदना अइदि नंग लेरमदबदुदा पाखतना कोइ चिनचेलगा थीरुरे अदुगदि सिदा नुंगाइरगा लेरमि इबेमा नंग हाइसिनि नंग असी हाइदुना मखादा येंथरकपा मतमदा लैमगी मखोंग असुकपदु उबदा पाखतना चिनसिलकनगा अया सिदि गदौरिबा कदाइदा कमाइ तौइनुबा सिबो लैमना नोफेट तौरगा थौसादना येतलिबा फि अदुदा नालगा थोय खोंसे सोमद्रदि ngasi mahakto thengnaramoi ngasi se kainu khangde aidi panghada harawi kainu sina kari karamba wakhalno kainu bema nangna ngangi mayam dubo sibu lainaga chelura jalo nakhongse kamai tawraga soino haiba laimana haukiba thaudo adu thoide so amata chithadana lirami thoi khaurangnana aya nangna masak phajai awat balaite haiba nupado masak onthokna yengningkhreda मखोइबु हजु फावबा लेरमखिद्रो येंगुसिरा लैमना थोइगी मखुद अदु फारगा यारे नाइंगमदबा तौरनु महक सोइदना अमुक लाखिनि अस मादि सिदगी सुनते हाइबदाइने लाइबक्तिदना सुलाक लाखिदबा थोक्लति कमदौबा अदुना उरिङैदुदा ससत नथमोइगी अवाबदा कोक्ननबा हाइहौ याद्रो लोइरे हि बेमा अइसे नुपीने तौंगमबि अमुक ताहलनु इकाइरिने अइसु इकाइरदि तोक्चा ताबा तोय
mahak soidana amuk aigi nakta halakini. Thoina Laimabu lengolaga aduna takpadi nakhongna amasisu mathangda amuk sokhankige hairo. Asi haiduna anidu nokminnai numidangi matamdani. Samjaina biri adu chingge hek tawbaga Paikhomana fat laklaga. Nathabakto yam kheri khara khara lepo haibase yadine. Hai madu thaklagana hakchangse khara nungai haina tawbanine. Nangna nungai zabagi wani daibangdadi yadre. Babo haina tanaba khara yana sikidorage. Laminarise nanga iga khaktani. Samjaina sor sangna hontoklaga. Aikhoi khaktani hairadi pusala o hairedana. Yumsigi mabema aigine imaudo. Hek pusalakpa mikup adudagidine ai soidana thadokena hairise phana yamlabani. Oh babungi wasidi aingonda tasengna singnabai wanine. Fajarine mapana machada singnariba adusu. Hai singnabagi wa natene. Nangi jahi matang adu yasilaktre. Aduna chatnabi matung inna thijala o haibani. Sidabu singnabani khaladi landru nangsu. Imau pami isusu pami. Paikhomba kanthi thokna lauraga. As Pabua Hey Pame bu pame haibani. Nati sibu mina tongnadaba thabaklo. Nangna sakta watpasu nate naral haira aina chingmu paibiri. Phibamda murtida ichada ngaujaba leisabi kaya kaya. Makhoi singado amata pamde haina hek yade. Sidabu ipana kaidau haibani. Pamdre hairadi nangna sana ama pusila odana. Atusu nate kayam kuina ngangna khige haibanoba. Ipane imaudu tang uzaraga sijagrage. Paikhomba samjagi waduda sauningbadi lairadana nokningduna wanthaba makhai noklaga. As adu bawo yongni hek pamlabra. Nate aina pakhang oibase pabungda yam chi ababa. Aikhoigi lengadi mayum panjiba mayam ama leisidi. Matam khradi lekhige haina tawbani. Nongma maina soidana nama oidoido thengna sajani kedorage. Samjaina phamlambadagi hawalaga tingdi yangiraga. Nangidi hek haibaga. Nongmada tawraknidabani. Inase ai gen ga dore ai da changa ga tumjarurage ase hairamlaga samjaidu magi ka da chankhirami Paikhomba hangchit langba oina mangola du da makhongyan thaduna famlaga chahi gali salakpasida matha sabani haibado chumba jani ko ase haiduna mamit adu haifetang uisilubani adubu mit manga du da leima adu khangchongjong thorakpa adu da khangprek khangna mamit adu khangpang panglaga kai hainingi basina Asi haiduna momona muknuklaga ngasai leimagi mawongsin adu ningsinglaga amuk solai. Magi masakto magul amadi yawi. Sathiribadi magi khonjelduna dada haina kaurakpani. Aigi mihulsina karigi chungthokpa makhai chonglibano. Thamoisina magi manakta karigi khangcha chatningliba. Masibu nungshibagi ihul kaida oidoiro. Natragana kari. Mawongni mataw nungshiba amadi pokli. Madu moire yang haujilasirani aiba. Ado madi masak fuzabani kana khang nupa mayam ama charong yalambasu yaida adubu laibak changi ngudi yaisa aisu pangnupti noptabani asumna numit ni humni de haujin khirami nungthilgi matamni leimadu bit yamna leitana machinado angang macha amagumna tumthoklaga lambi gi matai aduda leina pik thanba makhai yawa polang adu hai haiduna chatlam makhongna di chatli haibabu wakhaldi tarang amadani solai machil thokna karam kanda laktoino da Paikhombadubo ai nangya moningeba aina nangoda ngaujariba phawriba sigumna nangodadi amta phawdra khangde ai yam waibo ishodasu ayuk nungthil numidam khangdana nangbo agi inakta laknana ba haisabani ado lakhanbideba asumna lairinge khanghaudana tunglomdagi leimagi makhudang adu taplawna pharaga leima nang hauraroi matagumna harauna kanano haiduna leithorakpani adubu oiramgani khanba misak adu oiramdraba aduda sauningna makhut kanthoklaga kai walige damani manina lukhamda hotlaga leima tasengbadi nangai ngode yam warurumani ado aise nangoda karigum da haige tawbani leima hainadana mani da yengdaga kari kana doino hairaga haidasu yari aduna matung thengnabada migi khota tapta pairakano khara lemba wali aise nangi na famda lamlambi oikrabani kaubo phawbudi kaungnase aduga hakna pukchel pikpusu tahanbigano leima thangyam hungamina farabasu patrabasu nangse aiga hana patatpa makhai nushinaramlibani adu haujisu aina wu nushiri machet ama phawba tadan nangbu udrabadi leiba ngamdaduna
ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯣ ꯅꯪ ꯊꯣꯔꯛꯄ ꯎꯗꯕ ꯂꯩꯃ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣ ꯗꯥꯃꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯁꯦ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯎꯒꯅꯨ ꯑꯩꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯂꯩ ꯃꯤ ꯈꯔ ꯎꯁꯤꯠꯅꯁꯦ ꯅꯪꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤꯗꯨꯅ ꯑꯣꯟꯊꯣꯛꯄꯤꯔꯝꯂꯕ꯭ꯔꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯤꯁꯦ ꯑꯩꯗꯤ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯥꯖꯅ ꯂꯨꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯑꯗꯨꯛ ꯁꯥꯊꯤꯅ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯕꯦꯕꯥꯔ ꯎꯠꯀꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯅꯁꯛꯇꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯑꯩ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯅꯤꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯅꯣꯛꯃꯤ ꯑꯗꯨꯛ ꯌꯥꯝꯅꯁꯨ ꯄꯣꯡꯒꯅꯨꯗ ꯑꯩꯁꯦ ꯃꯅꯤꯅꯤ ꯇꯧꯒꯦꯗ ꯉꯝꯕ ꯑꯩꯅ ꯅꯨꯄꯤ ꯑꯃꯗꯨꯕꯨ ꯂꯣꯏꯅꯕꯒꯤ ꯋꯥꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯂꯟ ꯊꯨꯝꯕꯗꯣ ꯃꯗꯨꯒꯤ ꯌꯦꯡꯂꯒ ꯂꯣꯏꯅꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯍꯦꯜꯂꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯂꯩꯃ ꯁꯥꯎꯅ ꯃꯅꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏꯁꯤꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯔꯗꯤ ꯅꯪ ꯃꯤꯌꯥꯝꯅ ꯐꯨꯕ ꯅꯦꯠꯄꯋꯣ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯃꯅꯤ ꯑꯈꯥꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯂꯒ ꯅꯨꯄꯤꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯤꯒꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯄꯨꯕ ꯍꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯩꯃꯗꯨ ꯀꯞꯂꯒ ꯑꯀꯣꯏꯕꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯃꯄꯤ ꯑꯗꯨ ꯆꯗꯨꯝ ꯁꯤꯟꯊꯔꯛꯇꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯗꯥꯃꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯃꯥꯡꯗ ꯈꯪꯅꯔꯝꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯛ ꯉꯝꯂꯔꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯂꯥꯏꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯛꯀꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯩꯃꯗꯨ ꯍꯤꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯂꯒ ꯃꯅꯤꯅ ꯆꯤꯡꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯧꯔꯞꯅ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯈꯣꯕ ꯁꯥꯐꯕ ꯄꯥꯈꯪ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯃꯗꯤ ꯃꯅꯤꯗꯨ ꯉꯛꯅ ꯑꯣꯟꯊꯣꯔꯛꯏ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯃ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯈꯖꯤꯛ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯅꯤꯅꯗꯤ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅ ꯁꯥꯎꯔꯥꯡꯅꯅ ꯑꯣꯏ ꯀꯩꯅꯣ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗ ꯅꯣꯛꯈꯤ ꯇꯧꯔꯒ ꯅꯪꯅ ꯆꯤꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯥꯡ ꯑꯁꯤꯕꯨ ꯃꯁꯥꯅꯕꯨ ꯌꯥꯔꯕꯣ ꯃꯅꯤ ꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯣꯜ ꯋꯥꯡꯂꯞꯅ ꯌꯥꯗꯨꯅ ꯆꯤꯡꯂꯤꯕꯅꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯪꯅ ꯊꯧꯀꯩ ꯂꯩꯒꯦ ꯃꯥꯁꯦ ꯑꯩꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯂꯤꯕ ꯉꯁꯤꯗꯤ ꯃꯥ ꯆꯦꯜꯂꯒꯦ ꯇꯧꯕ ꯈꯪꯉꯤꯗꯅ ꯄꯥꯏꯈꯣꯝꯕ ꯂꯩꯃꯗ ꯌꯦꯡꯂꯛꯏ ꯂꯩꯃꯒꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯒꯕꯨ ꯀꯔꯤꯒꯤ ꯃꯃꯤꯠꯇꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯆꯤꯟꯊꯒꯗꯧꯔꯤꯕ ꯑꯗꯨꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏꯅꯤ ꯃꯅꯤꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯠꯊꯗꯠꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯗꯨꯝꯅ ꯊꯣꯝꯖꯤꯜꯂꯛꯏ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯍꯩꯔꯦꯅꯦ ꯁ꯭ꯋꯥꯏ ꯃꯆꯥ ꯃꯥꯟꯗꯦ ꯃꯤꯔꯩ ꯀꯥꯏꯁꯤꯗ ꯑꯐꯥꯎꯗꯨ ꯌꯥꯝ ꯁꯥꯏꯗꯨꯕꯨ ꯅꯊꯣꯏ ꯃꯆꯥꯗꯣ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯊꯧꯅꯥꯗꯨ ꯌꯥꯝ ꯐꯔꯤꯗꯨꯕꯨ ꯅꯣꯏꯅꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯄꯥꯏꯈꯣꯝꯕ ꯃꯅꯤꯅ ꯊꯥꯖꯤꯜꯂꯛꯄꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯏ ꯈꯔ ꯊꯣꯛꯂꯒ ꯈꯔ ꯇꯠꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯈꯨꯠ ꯍꯜꯂꯨꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯅꯥꯅ ꯈꯪꯅꯤ ꯅꯣꯡꯃ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯔꯤ ꯑꯃ ꯊꯣꯛꯅꯔꯛꯂꯕꯗꯤ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯗꯣ ꯃꯗꯨꯗ ꯑꯐꯥꯎ ꯁꯥꯒꯅꯨ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯑꯗꯨꯗꯤ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯨꯝꯅ ꯑꯃꯨꯛꯀꯁꯨ ꯊꯤꯟꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯍꯟꯗꯛꯇꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯅꯤꯕꯨ ꯑꯣꯟꯗꯨꯅ ꯈꯨꯗꯨꯝꯅ ꯊꯤꯟꯖꯤꯜꯂꯤ ꯃꯅꯤ ꯏ ꯑꯣꯗꯦꯗ ꯈꯥꯏ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯩ ꯁꯤꯅꯤꯡꯗꯦ ꯀꯩꯅꯣ ꯑꯐꯥꯎ ꯌꯥꯝ ꯁꯥꯈꯤꯗꯥꯏꯅꯦ ꯑꯃ ꯑꯅꯤꯈꯛ ꯐꯨꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯁꯤꯕꯅ ꯍꯥꯟꯅꯨꯔꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯔꯒ ꯐꯨꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯒꯗꯕꯒꯤ ꯊꯥꯡꯒꯠꯄ ꯑꯗꯨꯗ ꯃꯅꯤꯅ ꯄꯥꯈꯠꯅ ꯑꯁ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯥꯛ ꯀꯟꯊꯣꯛꯂꯒ ꯀꯩ ꯀꯥꯟꯗꯕꯗ ꯃꯔꯤꯜꯗꯤ ꯌꯥꯎꯗꯅ ꯑꯐꯥꯎꯕꯁꯨ ꯁꯥꯔꯤ ꯂꯩꯃꯗꯤ ꯍꯧꯖꯤꯛꯁꯨ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯤ ꯂꯣꯟꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯄꯥꯜꯊꯣꯡꯗꯗꯤ ꯁꯥꯎꯁꯤꯟꯅꯔꯒ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯟꯈꯤꯗꯥꯏꯅꯦ ꯅꯊꯧꯅꯥ ꯌꯥꯝ ꯂꯩꯈꯤꯗꯥꯏꯅꯦꯕ ꯑꯗꯨꯒ ꯉꯁꯤꯅ ꯅꯁꯥꯅ ꯌꯥꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯒꯦ ꯇꯧꯔꯝꯂꯕ ꯐꯥꯎꯕꯗ ꯅꯪꯅ ꯏꯁꯣꯟ ꯁꯣꯟꯅ ꯀꯞꯂꯒ ꯂꯩꯔꯤꯕꯅꯤꯅꯦ ꯂꯩꯃ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯉꯥꯡ ꯇꯧꯔꯒ
ꯅꯨꯄꯤꯅꯕꯨ ꯊꯧꯅꯥ ꯐꯗꯅ ꯅꯨꯄꯥ ꯃꯁꯥ ꯀꯟꯕꯁꯤꯒ ꯀꯃꯥꯏꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯣꯏꯅꯣ ꯑꯉꯥꯎꯕ? ꯄꯥꯏꯈꯣꯝꯕ ꯅꯣꯛꯄꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯒ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯗꯤ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯀꯜꯂꯤꯅꯣ? ꯈꯟꯗ꯭ꯔꯗꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯔꯣꯏ ꯑꯩ ꯊꯥꯖꯩ, ꯑꯗꯨꯅ ꯀꯜꯂꯤꯕ꯫ ꯑꯦ ꯀꯅꯥꯅ ꯈꯪꯕꯅꯣ, ꯑꯩꯅ ꯍꯦꯟꯅ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯁꯥꯊꯤꯔꯝꯃꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯊꯣꯛꯂꯥꯎꯅ ꯅꯝꯁꯤꯜꯂꯒ ꯄꯨꯈ꯭ꯔꯣꯔꯣ? ꯂꯩꯃ ꯀꯞꯂꯝꯕꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯁꯛꯇꯨꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯊꯣꯔꯛꯏꯗꯣ ꯌꯥꯝ ꯄꯛꯇꯦ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯄꯛꯍꯜꯂꯨꯔꯣ ꯍꯧꯖꯤꯛ꯫ ꯂꯩꯃ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯄꯣꯛꯂꯛꯏ, ꯃꯇꯤꯟ ꯑꯗꯨ ꯈꯨꯠ ꯌꯣꯠꯊꯔꯒ ꯑꯩ ꯆꯠꯂꯒꯦ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯂꯨꯔꯤꯕ ꯑꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯂꯩꯃ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯤꯟꯅ ꯐꯣꯡꯗꯣꯛꯇ꯭ꯔꯗꯤ ꯊꯃꯣꯏꯗꯗꯤ ꯗꯗꯥꯕꯨ ꯊꯥꯒꯠꯄꯗ ꯄꯥꯊꯣꯛꯂꯤ, ꯃꯁꯤꯅ ꯌꯥꯔꯅꯤ꯫ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯀꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯁꯨ ꯂꯥꯛꯂꯗꯨꯅ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯃꯌꯥ ꯑꯗꯨ ꯀꯥꯕ ꯃꯈꯩ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯑꯌꯥ ꯀꯩ ꯈꯨꯐꯖꯅꯣ ꯂꯩꯃ, ꯑꯁꯤꯔꯣ ꯅꯪꯅ ꯍꯥꯏꯕꯗꯣ? ꯁꯤꯗꯤ ꯁꯥꯊꯤꯅ ꯌꯥꯏꯍꯦ꯫ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯀꯩꯅꯣ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯑꯝꯇ ꯉꯝꯗ꯭ꯔꯦꯕꯣ꯫ ꯂꯩꯃꯅ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯗꯗꯥꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯣ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯇꯝꯕ, ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯊꯣꯏ ꯀꯧꯕꯅꯤ꯫ ꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯏꯈꯣꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯗꯤ? ꯏꯕꯨꯡꯗꯤ ꯁꯥꯊꯤꯅ ꯅꯥꯄꯤꯀꯣ, ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯔꯣꯡ ꯌꯥꯅꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯌꯥꯜꯂꯛꯄ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯄꯥꯛ ꯈꯦꯠꯇꯣꯛꯄꯒꯨꯝꯅ ꯆꯠꯈꯤꯗꯣꯏ, ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯄꯨꯗꯤ ꯂꯩꯇ꯭ꯔꯤ, ꯈꯟꯅ ꯊꯤꯔꯤ, ꯐꯪꯗꯣꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯍꯩꯃꯥ, ꯏꯕꯨꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤꯅꯦ꯫ ꯂꯩꯃ ꯃꯄꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯄꯥꯈꯠꯅ ꯑꯌꯥ ꯊꯣꯏ, ꯑꯩꯗꯤ ꯄꯨꯀꯥꯎ ꯀꯥꯎꯏ, ꯉꯁꯤꯁꯦ ꯏꯅꯦ ꯊꯔꯣꯒꯤ ꯐꯅꯦꯛ ꯃꯔꯨꯞ ꯇꯥꯕꯅꯤ, ꯁꯣꯏꯗꯅ ꯋꯥꯊꯤ ꯇꯥꯔꯅꯤ, ꯂꯥꯛꯑꯣ ꯑꯝꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯅ ꯗꯥ ꯄꯥꯏꯈꯣꯝꯕ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ, ꯊꯕꯛ ꯊꯨꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁꯨꯛ ꯆꯝꯅ ꯃꯉꯥꯎ ꯊꯤꯈꯩ ꯐꯖꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯁꯦꯝꯂꯛꯄꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯌꯨꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃꯅ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯩ ꯉꯪꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯃꯤ ꯂꯩꯁꯥꯕꯤ, ꯏꯁꯤꯡ ꯁꯣꯛꯄ꯭ꯔꯣ? ꯏꯃꯥ, ꯈꯪꯉꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯨꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ, ꯀꯩ ꯂꯩꯒꯦ ꯉꯁꯤꯁꯤꯕꯣ? ꯀꯩ ꯂꯩꯔꯒꯦ? ꯉꯔꯥꯡ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯗꯕꯒꯤ ꯊꯧꯕ ꯂꯥꯛꯏꯔꯣ? ꯀꯩꯅꯣꯝꯃ ꯂꯩꯕ, ꯑꯗꯨꯒꯤ ꯁꯨꯝ ꯊꯑꯣꯏꯅ ꯂꯥꯛꯏꯅꯤ꯫ ꯀꯨꯏꯔꯦ ꯅꯪꯕꯨ ꯉꯥꯏꯔꯛꯄ, ꯄꯨꯡ 2ꯃꯨꯛ ꯐꯥꯔꯝꯃꯅꯤ꯫ ꯑꯦ, ꯌꯨꯝꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯃꯒꯤ ꯅꯥꯄꯗ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯈꯦꯜꯂꯩ ꯑꯉꯧꯕ ꯑꯗꯨ ꯆꯤꯟꯕꯤꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯊꯧꯑꯣꯡ ꯑꯗꯨꯗ ꯂꯩꯃꯗꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯇꯊꯛꯂꯕꯤ ꯃꯤꯁꯅꯥ ꯑꯗꯨꯅ ꯀꯤꯔꯞꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯖꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯡꯁꯤꯅ ꯂꯩꯃꯗ ꯌꯦꯡꯂꯒ ꯅꯪꯁꯦ ꯑꯩꯒꯤ ꯇꯈꯦꯜꯂꯩ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯖꯔꯒꯦ, ꯌꯥꯕ꯭ꯔꯣ? ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯔ ꯃꯥꯜꯂꯤ, ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯏ ꯍꯥꯏꯔꯣ, ꯌꯥꯗꯦ ꯍꯥꯏꯔꯣ? ꯅꯪꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ, ꯑꯗꯨꯅ ꯅꯪ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯣ, ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯖꯔꯣꯏꯀꯣ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯈꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤꯀꯣ ꯑꯩ꯫ ꯅꯁꯥꯁꯦ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯄꯣꯡꯖꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯌꯥꯝ ꯄꯛꯇꯦꯀꯣ ꯅꯪ꯫ ꯄꯥꯏꯈꯣꯝꯕꯅ ꯈꯪꯍꯧꯗꯅ ꯂꯩꯃꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯄꯛꯑꯕ꯭ꯔꯥ ꯁꯤ ꯑꯣꯏꯔꯗꯤ? ꯂꯩꯃ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯑꯌꯥ ꯗꯥ ꯄꯥꯏꯈꯣꯝꯕ, ꯀꯩꯅꯥ ꯀꯠꯂꯅꯤꯌꯦ, ꯊꯥꯗꯣꯛ ꯍꯥꯏꯕ ꯊꯣꯡꯒꯥꯜꯁꯤꯗ꯫ ꯄꯥꯏꯈꯣꯝꯕ ꯊꯧꯁꯥꯗꯅ ꯀꯠꯄꯨ ꯀꯠꯂꯣ ꯍꯥꯏꯅꯤꯅꯦ꯫ ꯑꯌꯥ, ꯁꯤꯗꯤ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯉꯝꯃꯤꯅ, ꯅꯍꯥꯟꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯦ, ꯅꯪꯁꯦ ꯀꯨꯏꯔꯒ ꯀꯩꯅꯣꯝꯃ ꯇꯧꯏ, ꯁꯨꯝ ꯀꯤꯁꯜꯂꯛꯏ꯫ ꯀꯤꯖꯔꯛꯄ꯭ꯔꯥ? ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯁꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯈꯟꯖꯜꯂꯒ ꯑꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯏꯃꯥꯏ ꯏꯄꯦꯝꯃ, ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ꯫ ꯂꯩꯃꯅꯁꯨ ꯃꯃꯥꯕꯨ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯑꯌꯥ ꯏꯃꯥꯅꯦ꯫ ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯃꯕꯨ ꯏꯟꯊꯣꯛꯂꯒ ꯑꯁ, ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯔꯥꯁꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯃꯈꯣꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯁꯤ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ,
ꯅꯨꯡꯁꯤꯅꯕꯕꯨ ꯑꯁꯨꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯄꯥꯜ ꯊꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯏꯈꯠ ꯍꯦꯛꯈꯠꯂꯗꯅ ꯌꯨꯝꯒꯤ ꯃꯃꯥꯡꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯀꯛꯁꯤꯅ ꯍꯠꯄꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯁꯨꯒꯠꯂꯒ ꯑꯌꯣ ꯅꯥꯏꯌꯦ ꯀꯩꯅꯣ ꯏꯃꯥ? ꯏꯃꯥ ꯃꯥꯒꯤ ꯃꯔꯥꯜ ꯀꯩꯝꯇ ꯌꯥꯎꯗꯦ, ꯑꯩꯅꯅꯤ, ꯃꯉꯣꯟꯗ ꯇꯥꯏꯅꯕꯤꯒꯅꯨ꯫ ꯔꯥꯖꯤ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯏꯁ ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯧꯗ꯭ꯔꯤꯉꯩ ꯐꯅꯦꯛ ꯍꯥꯟꯅ ꯁꯦꯠꯄ ꯍꯧꯔꯦꯅ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯔꯛꯏ ꯂꯩꯃꯅ꯫ ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯅꯨꯡꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯋꯥ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯤꯍꯦ꯫ ꯔꯥꯁꯤꯅ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯗꯕꯅꯣ? ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ? ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯨꯕꯨ ꯃꯗꯨꯕꯨ ꯂꯤꯂꯥ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯒꯦꯔꯣ? ꯂꯩꯃ ꯏꯀꯥꯏꯅ ꯇꯧꯐꯝ ꯈꯪꯗ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯊꯧꯑꯣꯏꯗꯅ ꯃꯣꯃꯣꯟꯗꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯔꯥꯁꯤꯅ ꯍꯩ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯉꯨ, ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯥ ꯃꯤꯠꯁꯦ ꯅꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅꯅꯦ ꯇꯥꯟ ꯆꯥꯗꯕ ꯊꯣꯛꯂꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯀꯩ ꯅꯥꯀꯠꯄꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ, ꯃꯥꯅ ꯍꯦꯛ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯈꯪꯗꯦ, ꯑꯩꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯊꯥꯔꯛꯑꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯤ, ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ, ꯈꯪꯉꯦꯗꯅ꯫ ꯑꯌꯥ ꯉꯥꯏꯈꯣ, ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤꯅꯈꯤꯁꯤꯗꯅ꯫ ꯉꯁꯤ ꯈꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯦ, ꯌꯥꯁꯨ ꯌꯥꯗ꯭ꯔꯤ, ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯄꯤꯕꯤꯗꯅ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯇꯣꯏꯕ, ꯊꯨꯃꯟꯗ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯂꯨꯍꯣꯡꯉꯀꯥꯟꯗ ꯅꯒꯨꯟ ꯂꯤꯒꯨꯟ ꯈꯪꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯗꯤ ꯍꯌꯦꯡ ꯊꯥꯔꯛꯑꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯗꯣ ꯍꯔꯥꯎꯅ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯈꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯍꯦ ꯃꯤꯉꯝꯕ, ꯈꯪꯅꯤ ꯅꯪ, ꯑꯩꯅ ꯈꯨꯗꯣꯝꯕꯤꯁꯤꯗ ꯎꯡꯉꯒ ꯊꯝꯒꯦꯕ꯫ ꯄꯥꯏꯈꯣꯝꯕ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯟꯅꯐꯥꯎ ꯌꯦꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯩꯃꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫